Dignity dressing na tharaga. Media persons ke ayung. Mafam chana chana koi thammam darkar lai. Maramdi maduna hondu kanda environment manga lakpa duga koi bada molhal lakpa maduna fatta ba kaya ama thola kanda koi haksang da kagri hani laina tina tholpa ya bage tu ma yamna kudong tiningai ba mayam lai aduna koi na haugi environment pan ga ta yum dagi hodokpa aduge saidi haibiramba single use plastic kumba kari kumba singse koi plastic atum season no thingna phanam hone aduge su thingma ngamde holi su dung season nei adu tawda bu season ra matungda ekoina makoi sing kadai da mafam cha cha thamgadagi masina ekoi environment da solok tana ba kamaina tawdagi haibadumdi ekoina khangmin na ma darkar lai adu egadi kamai tawba ekoina season riba pochai singse mafam cha cha thamaga mafam cha cha hundokpa adu egadi ekoi leiriba environment sida ekoi mangoi natabida ekoina mafam marang khangdana hundong nimba jaga da bon hundokpa mafam yengdana pang thangda thamagadi maduna ekoi bada yam sola kanda ekoina di khangdaba nungtigi tamna ekoi haksang si effect torini kudokta di khangma nate adu busigi mayam se ko khangjil kanda ekoi environment phagan base yamna tangai fode ekoi uwa thabagi darkar lai haina lokhali ba tholang sing se masiga mari leina na paikat pangaktani adu yam maru ina ekoi na haijabuduni u ngasi thagadori ekoi na thagadori planning si ramdrabada u chohumgi matang thagani ekoi na hotri si sigi nongpok thongdagi horaga sigi last ki minu thongi thong machin bone ekoi na thajagadori si u se masi am linear haina mingtholi sigi maram su kari gino haikanda sumaina atop jaga da u thaba mayam am lei adu sumaina yam paring naina thaba yaba u jaga se sigi mafam sini adu si am laibo phobne koi samna Hatta Golapati gi oina di kari gino masi tharakado u se sam sang na tharagani adu yamna fajaba saktam mamas oirakani fajaba tana tana masi dagi kana ba mayam am phangani ngasi koi thagadori ba uwa sing se atu ke mate koi mioi ba kana gado ba tu mangaktani ngasi khangal kanda adu ga kai gino haikanda koi natural calamity kari kara la kanda koi Wangkhei kendra se am tune sing chawbani hairi ba ngasi u thariba sing se u singina fajana hogala gadi sai liai ka din khoitana sing thumi bisu jo koi kharamukti phagong am gadoribni aduna masi koi ngasi thariba u si koi hauno hona bada thaba ka nataba u thaba su darkar lai adu hena maru redi u do hon baduni aduna koi ngasi daita lobiraga mum thabiram sing se yam section na yengsin biraga kai dis lai biriba club ki volunteers sing nataga ngasi gi lengsin biriba ningol bangi khoi thotang lobi driba ningol sing na su u thariba isa sina tharam u sing do houribra houdribra du imanabi sing na tharamba u sing do houribra houdribra haina yengsin biraga u sing se honnaba ekoi punna honna minasi makha tarakpa tongan ba environment ga mari leinamba thabak thorom kya torok padasu ai tuma chobu thotang lojage duga mukal losinjarak pada ngasi masabna sumamding forest department na am thoa yauna ona bidana asigi uthabagi program si pangthokkre bisida ai tamoidam nungai jaba penba pauje duna lakpiriba masap ki member kudimak amasung department ki official kudimak ai maike degi thagat chabaga loinana ekoi punna hona minarga koi Manipur si aduguma yamna environment phaba du yamna nungai ba adugumba state mo ina hona misi So lakru lele. Adu ngasi thorom. A big applause. Tree plantation coordinator. London yogurt boy ngan bagi Dr. Masibu mai pangna loina masi unsa thawa ma song ngan bagi masi gi asumba masida duga bagi mas dai telobiri ba kamena Manipur aluga loina na ngasi gi driver sida jo apong baba advisor kai fo na I election. We also today also we are having a very good gathering. Those with environmental conservation. People saying obviously adu matik no ayro ko. Climate is Dignity dressing na tharaga. Atay makha tabadi. Media persons ke ayung ngata da phongdokhre